ꯏꯆꯤꯟꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯅꯤ꯫ ꯑꯁꯤꯒ ꯂꯩꯖꯔꯦ ꯂꯩꯈꯃꯥꯜ ꯑꯃ ꯀꯣꯠꯀꯗꯕ ꯂꯩꯖꯔꯦ, ꯐꯥꯐꯣꯔ ꯑꯃ ꯂꯩꯖꯔꯦ, ꯑꯩꯈꯣꯏꯒꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤ ꯑꯃ ꯊꯥꯎꯗ ꯇꯥꯎꯖꯔꯦ꯫ ꯁꯤ ꯁꯣꯏꯕꯨꯝꯁꯤ ꯌꯥꯝꯅꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯨ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯝ ꯆꯥꯊꯣꯛꯑꯒꯦ꯫ ꯆꯥꯕ ꯍꯧꯔꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯁꯤ ꯏꯃꯣꯒꯤ ꯐꯖꯔꯦ꯫
ꯁꯥꯏ ꯃꯣꯔꯣꯛ ꯃꯣꯔꯣꯛ ꯑꯅꯤ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯣꯔꯣꯛ ꯍꯩ ꯌꯥꯝ ꯆꯥꯕ ꯃꯤꯅꯤ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯆꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ 모르고 엄마가 사망해 밥을 이제 본치 뭐 그냥 자도 비다던 것이 다행
오사도 하고니 짜닝이. 왜? Mano buzzole. 신나우징. 소금 이러면 제 짜발로 자리 먹으면 잘해 가시디. 지금 비다다버니 가시디 비다 까다이. 뭐 잡아나 와보 ngang làm hào kìa làm cha kìa xí đi mà ta là xí đi lột xí. Yeah.